mayam kurum jiri dom ning bir basi impact news ni impact talk to Manipur thora masibu mijeng tabir ba mayam phunokpu hanu makada Kanel Shambanduram na taram nokchiri ngasi su miyam gi damakta yamna special doiba guest amaka khoina pudana lakchiri. He is the founder of KANGLEI martial trick. So ladies and gentlemen, without further ado, please welcome Mr. WATTABA NAOREM. So WATTABA, welcome to the show. Yanungai WATTABA, I've the WATTABA is a koina una jage to was the the kuira haitare, but a quigi matam just one hangi the haitare because at the gi hozuki present situations in a havatarico. Adum tongan ba time to time gi hindrance me amakadum piraga live haitare. Nashidi a quite live further na quigi WATTABA ga pamina ngamza was a haitare, quigi am live family WATTABA the quina coming on yam kakslay haitare. The WATTABA warisi yan boina hudu poina, I in conjunning with a WATTABA the gi quigi WATTABA na hozik form to biriba KANGLEI martial tricks kamain tawrakanda form to bigi no kari wakhalon dagi sige asuk fazagraba haitare ko keno se group se form to bigi no have adugi wari background story amtang hana taninge hoi ha makta da ingbiriba impactive bu ingbiriba viewers sing bu KANGLEI martial tricks amadi WATTABA mangang nei kokno na khurumjari ai ming WATTABA NAOREM ai kawama khana amne kai dagi ne aduga ai gi pokpi bi haitare ai palemna koi NAOREM mong bisana han bidevi aduga ai gi pokpa panthogna NAOREM dolendro koi gi KANGLEI martial tricks se ahamba da KANGLEI tricker sana leramne aduga samna kan da koi gi Manipur da leiba tricking gi lam da kaitare henna pamjaba haitare naha sing yut myam leba on ba khot pa tumbling tricking kicking myam ko sila sana jaba haitare sigi myam je amutang oina pula punjal laga Manipur gi kai gumba khara haitare akhoi gi ju yamna energetic oiba adegi khoi gi yamna haithoi sing thoiba khoi gi tricking gi lam dai tare si ju lei hai poche aina utning bai tare khoi gi India gi wang ma do su or state gi wang ma da India manung do su ko adugi adumaina wakhalon aman leibadagi KANGLEI martial tricks se form tawgi bane duga KANGLEI martial tricks form tawgi bagi magi kaino se khoi kai tare idea je yame maramdi kino da simana tongan bam da leigraga nakan amarom da namu koi gi inkhalai ba hoji kan gi angang sing haitare youth sing se si se kaitare nisagi pakta sum hena kumang tausulak bagi poram kang mami kak sum u bai tare adagi di youth myam je masidi mang batare aduna nisa hayo posidagi lapthoga sana khotna ba adagi koi gi yam energetic oiba move sing je koina display toroga demonstrate toroga koi bu chingjel laga sana bagi lam jida pusalaga masama ufaba adugumba kogi kai tare sang thokpa KANGLEI pagama Manipur ama oinana bida maktagi pandam dai tare KANGLEI martial tricks amadi KANGLEI trickers do form tawgi yamna fazai WATTABA habadi isagi patient dusu thambira kanda but imalai box na kogi mamang thara kanda imalai ba ki youth mayam sisu sina su mamang thara kanda mo kogi punsi kanna bagi damakta sumaina form tawgi ba adugumba group amane na takpirak pase sigi damakta so khoina so yam chawthok se haba tare no doubt akhoina sigi KANGLEI martial tricks ki akhoi content mayam se khoina yengjaw matam da so haba tare adugi mami so yamna fazna tai habadi sida use story ba tong antongan ba tricks tong antongan ba form mayam se habadi nisha pasa chaba adugumba habadi masamo health conscious oidaba mi ama khakna di sisu ngam gadaba mande habadi rigorous training ama khak tawra matung da habadi oirakadaba adugumba keno ama khak tricks ama khak na haitar sisi yamna ilai laina adum tawbudi yaba natabani na haitar yamna sununga je WATTABA tajar matam da su khoida su yam chawthokpa ama su pokse aduga habadi KANGLEI martial tricks ki content mayam se hena magun amage hena yore haitare like founder masa maktagi sumaina magi aims and objective mayam khak tajar se makhata na makhoi na khangjaning base hoi akhoi contents mayam khak ti ure ko WATTABA on the screen but behind the screen KANGLEI martial tricks ki activities sing sidi kari tawiri na habda dug matang su katang haibi maruina KANGLEI martial tricks da yawi ba si now sing se khoi gi different background lai haitare samna kan da isamak su thangta aduga mamang da aina pi kan da su adum karate gomba usu gum sum sanare aduga atopa aigi makha da lai ri ba si now sing haitare ko mingwena pallab da abuning thojam samananda adagi aditya ko adagi jeli yumnam adagi janin adagi suras adagi aditya abijit kaina leire loina mukti pandre adum chithaw ju yaw ni maram di yame ko mi khara member khara ado moi ye background jing se different background ne taekwondo sana bu yawe adagi karate sana bu yawe usu sana bu yawe boxing sana bu yawe aduga thangta da su taw yawe aduga maru oina khoina
main focus tawbasina kaino akanda akhoi lejarami indigenous martial arts se samna ka thang ta se si se koina pushal laga hai tare tricking yo poche masa panjal lawa indigenous oiba koi martial arts da aduga akhoi gi ju Manipur gi oiba Kanglei pakchi gi oiba ipai puna thambiramba martial art yam li raba ancient martial art thang ta se si su lei hayo poto utning bai tare plus utli ba pochi mina yeng bada yamna nungaine na ba amadi e mogi martial arts gi style mogi martial art ki mawong chi international gi level da changdam na ba matam da nopti haibo adu oina bi da makta ikoina tricking gi pocha hapsan bai tare aduga masagi leiriba member sing si different background ne aduga akoina main maru oina main focus tawjari sina koi indigenous martial art koi gi ipai puna thambiramba thang ta se sidai da focus tawjabane thang ta plus sarik shara so haina ba thang ta plus sarik shara jina yam nungai je akoina su uzaba matam da so hai tare abdi WATTABA na hojik haibira kanda aigi mind se lak pa se kaino have matam da content me am sum yengja matam da sum ugi da a complete and a very symmetric mix of different forms of martial arts akoina pokok na wa ge ta matam da WATTABA gi introduction short hai tare yourself ki tongan ba khoi gi wushu oi ge adugi waterfall da ta wayam slow movement da kaino aduga do ekadom na kanda gi si puslai no kaina khoina khangba ngasi de ai tom da hangja answer du sudum phange hai tare sigi sida ya nungai je pukok na wagi so khoina maning da su question ma'am thamjari ko adugi song lak chege ahan bada khoina ani mathang om khangjaring ba hai tare khoi gi sumaina sum different forms of martial arts me amge background da laiba member me amaka di punjan bi hai tare ko WATTABA hojik se member ke amuk di lagi hojik Kanglei martial tricks hojik se active oina member se mi tare ni pan do main lairi aduga atop meam su adom akhoi gi kai tare koina tawjari posida adom samna dum chamina dum yawi ado maru oina koi je hajik pogi oina di mi je mi nipan maximum mi nipan mapan main backbone oina Kanglei martial tricks mi nipan mapan dum ai lei ado hajik se dum akoina anoba dum angang sing dum kai tare tak patam bi toraga hadi masigi kano se mahai je haina bo hona matam yam sange ba samna kana tha mani khak tawraga tamaga khaiba yaba na tamina matam yam sangbani na training kha dakar oi hai tare aduna training khara khoi dum hojik su dum tawri adum angang jing ahiba adum thawa yawa adum oigada ba angang sing mayam dum yawe ado moi dagi ju dum khoina khut samna dum chamina ba hai tare khoi ni thabuk thoram ona tragana khoi activities sing dai tare adumain lei hojik habdi magi flexibility tong badgi movement me am do master tong na hona matam da habdi nongri ne to baya de grassroots level dagi semgalak ta baya de takpi bani yam nungai je habdi ishagi mahai se ishada dum thamjan bi bana tana have tare next generation ge damak ta su adumain khudol tambira me taja matam maru oi je koi maru oi je keno ne khoi gi mathangi generation je sida khoina khoi gi hairi ba mahai je piram bajine ba maru oina kai na kanda akhoi di samna kanda sum chakhidone ba sum chakhidone adu hanu sarakani lai ba pochi di yamna energetic oi ba yamna khoi yang na tawda ba khoi gi kai tare hakchang kallingai da tawda ba po ne ba sahi li sala ka di khoi ju ngam oidone ba even khoi ji khoi gi Jackie Chan hairzu adai Tony Jaa hairzu moi hasi film tarko matam da yamna hana gi moina yamna na wini ngai da yam energy le ngai taw duga di ju khenai dana ko hoi khulai nu pha ba gi yamna technical oi ba pot khara yaw pani na moi ju adum da le jagre adu bu yamna khoi kai tare energy laina physical oi na phasana taw se kya taw dreba manam di sahi jo li salak pani admain taw dana khoi ju sahi yam jalakani sahi yam adi khoi chong phan ba yamna kanu taw do hana gi dumain taw du ngam aru hai tare adon maru ori di ngai hai di ba khoi taw jari pot se mang dana ba maintain taw thamna da makta laiba generation jing da hena haina ba moi ta ga Manipur je tang uplift to da hai tare plus thang ta zu conservation to bu se amna chong thodang am su lo bu su uzai ko ina yam nungai je talking about your work WATTABA ina mak hata na khangjening me se WATTABA gi content me ans en handsome I am excited right there WATTABA una do re aina sum Kanglei martial tricks content me am sum yeng matam da yam interesting oiba podam 5 years back ihan han boina khoigi the moments of courage haidana of the martial arts ki tricks me am se collaborate to kanda have the audio visual
like short films action films oina adumai on thorakpagi adugumagi works mayam khak su ui hojik su leptana adum tawbiri hai tar sigi se aina khangjaning base kari wakhalon dagi habdi sigi tricks and keno mayam se tricks mayam se sigi se audio visual short films oina on thokpagi wakhalon ga lai se kadai dagi lai no habda adugi matang da samtang haibi hoi ahanbada kanglei martial tricks akoina aina hamda kanglei trickers lai ram hai do tricking go poching je angang jing je loi khomjalaga tasalaga koi je group se form tawre aduga ahanbada akoina adugi moment of courage to the moment of courage to gi mamang da akoina tricking gi oiba pot khara akoina video ma khak namgi bako dusu dum khara dum viral sakibne ado kamai tawge da akoina Manipur gi laiba iconic oiba mafam jing hai tare samna hakanda Manipur je amtang pukhatlaga mayam da khanghan baduneba koi gi em de adona maram moira kanda phaja phaja ba mafam jaga hai tare ko samna kanda khongjom do oirsu natraga koi gi kan samna kanda koi kangla mang do oirsu ko adumaina yam iconic oiba mafam jing je tawraga koina tricking ge move sing je koina video je lawraga compile tawraga adumaina tawga video ma khak namjagi ba ko layo khadana mayam support tawi dai share tawi dagi adum khara mayam yengbi gre adu matung da koina am khalak paje akoi chong phan basu loi hai isagi akoi gi leimina ba family hai tare ko akoi family wen leire family means sai ai gi brotherhood jing do moi su different background martial art gi leibani na koi sumai sum trekking gi pota sum olaga sum leibase sum samna kan da backflip am tawta ga su mathang gi video dong backflip taw di min jing ngoi ba habdi hanjan taw di aduna content je ano content je min su pa me du ga plus akoi na su upgrade taw pa ba aduna maram moira kanda tricking go potum de puthokra matung da koi jo fight ki pot ama khak tawji ana abaina khanai aduga akoina form tawgi ba akoina pamjagi je martial art form tawgi ba kanom kanglei martial tricks form tawgi ba je si na sai zu mang da zu magi kanom khak hai gre ko idea ma khak kai gi maina form tawki ba aduga second point da Manipur gi lai ba martial art ki oiba hai tare ko gi film industry da action gi hai tare ko si je yam sothana ui yam ti sothana ui ado kai tare sigi poche la ubasida kanglei martial tricks na kai tare masi ongtang chingkhating bai tare Manipur gi film industry da action gi oi poche yam ti sothare adona powerhouse of sports in haire boxing sanaba haiba myam thokre taekwondo sanaba myam thokre gold medal logre adagi even ko gi wushu da adagi karate da myam leigre thokre gold medal myam MMA da bawa tongan myam thokre myam thokre ado why not kai gino ba ngamji ja have question ma hange cha da action on thok ngam di kai gino actually film industry is lak ngam di kai gino was ado khoi sum khanai ado madu changa kan da tawra kan da o ngam di je siwat pagi ne je khange ba ado kai no wali ba pot je koina deal to um da ka wore adagi de khoi je som thi ba khot pa dung khara thi jal lai tare hojik ti zum kano gi matam internet ki matam ni na ko thi jalaga kai de so thai no je khoi khange aduga akhoi je hana pi gain de so khoi ne ani khoi na kano matam da khoi video jam nam ga le video jam nam gan be gana bu le re maram di ka angle khange kamaina soma kan dagi namma ga di hena phajani sumaina namma ga di phajani je khang bodo adugi haina bim ju lai du na maram moir kan da fare do di khoi jo short film am tor je fight ki yenga je adugo kai tare masi big budget inate the moment of courage nam da lupa chahum khak change viral di pan am chat pane yes yam phajai da phuna bado aduga yam nungsi ba wari um julai the moment of courage se namak pagi matam ju da khoi je chamna kan da hogol i ba youth ching de khoi government job khoi Manipur gi yamna kai tare mi ching je government job tawr di kai na ga tawna ba gi or ta khoi police ki kai da zu ama am si li dana ko adagi atopa khoi gi kan ho do ta su atopa department gi or sa su ado thabak phang da ba na ha myam je si kangau na lei je si je kangau na lei ba da thabak khang da khoi gi chi kan ho gi ni ko ai je based on true story ni thabak ki thabra ba khala ba se nong pi de ga gi khalak ta ba gi ma wari gaw ba ne da adugi poche koina kamai toroga short film am puthok chi gen tor fare du di toroga vendor si da thabak ti thauraga loina makti pass tawraga return adagi adu loina pass tawra kan physical pass tawra kan da baiba da le ho bi ne so yu thak la khune bender ma lung ji da leidna ni sar tai na bdo mane adugi potuni da ulaka du je ande amazina mi bagi punsi da kaina da ba je kana no yaw ge ne adi samna kan da girlfriend lai nusi ningon gi
lamda yam pusanbagi natabida mi moi taragadi thamoi kai bai nong mata nong di soidramne exactly aduna nupa amakak magi girlfriend si atopa amaga khangnaram bagi maje thamoi kai lakpaga bender sida mazu lak bai tare ado amadu thamoi kai ni thabak yauk tawai amadu soma kan nu pi kai na thamoi kai ni ado poto adu waina thengnara kan sida hida ko thakpudagi ko yim eng na yeng hong sakpudagi ko samna kan ho inkhale i sa me i jeng bri na adi pek to khara ga pasalaga admain to bu da songrak padagi punar pe class to gi potuni aduga kanada mangjai akoi isa masen soknaraga mangjabdo akoi natana mangjabdo akoi sa da mangjai dana adugi short film done aduga maru oina adugi project naina deba laiba phobadagi akoina tawri action skill do adu oina ubi bidagi asnoi bendagi fight to fajaye ana haibi yogo adu maru oina aina pukhalaiba potudi manungda manungda kha yauriba thabak phangdaba na ha me ama thamoi kaiba na ha me ama leidana adugo me am si lana sakhiba me ama ado lana sakhragadi akoigi society je kai tare mutmina bai pot ama yutna kan duni na ko society je adugi pot ang yawe adubu laiba phobadagi akoina tawri action skill me am do adu ina ubiraga hai tare yam chinungai yam china ju nungsi adu nam na hona matam da pung ni pan ni sak sa da nungdangi pung 12 bok na mi nong su kan na su bu yawi aduga thuga yang gai ba gong to imung mi khana dei senjala pu jawi na kan dai sangoi du akoina sangoi de nami do bender sai do kitang phaglang ga segai ko tawra ga hoi reality do akoina base tawja bai tare kauna china ju special effect na ta camera ga tricks na ta bai tare aseng mani phunai do behind the scene du yaw bani sobo pon bai me ama ado thongna do ado aina ngasai da moment of career sana we thongna phabe mi ku ban hari do thongna phabe je yu tha kana dang laba na ra adu du ki poto haining do mane adu du ki den da moment of career san thon do